Sagonbal Nepa Manjur Pukima Pandaleva, Vrighty School Nambol the Ozoiba, Masagi Sahi, Nifutulum Suraba, Songtam Away Apopa, Mosagi Mayumda, Musakangdaba, Muising on the way all Kia Kapsillamle Heidi. Heidi Putok say, Naranumidang Pung Apple Contrarum Tam at the Tokivani, Togok Uda, Mui Amata as for open jaw Kibolite, Adumoinamak, Awagi Yungi Geta, Noe Marukaya, Panmi and from Lay Heidi, Togok Adu Maylena, Infal Police Station, Kiasum Lokatre, Nongmei Kapsillamle Tong, Adu Yaning the Fongdok to Nangasi, Sagombal Nepra Manjur Pukima Pal Youth Development Association Amadi, Nepra Manjur Pukima Pal Women Development Association Shinduna, Club Adu Sanglenda, Wakat Mifam Masatakre, Wakat Mifam Aduda, Yum the Nongmei Kapsillamle Yaning Day, Stop Girl Culture Hani Iba, Wahikaya, Tetki, Wakat Mifam Adu Shogaki, but Tam Aboin Haiki, Matong Madam Kangana, Yungkung Tarion from Sinda, Nongmei Kapsillamle Miam Boki Kang Pibi Tong Yaning Day, Kadana Kari Madam Gidamak, Nongmei Kapsillamle Haiba, Atumat Sengdok Piuhaiba, Penda Wafum Kasu Pongdoki. Personally, Oiba, like I didn't know I Jagita, Amasulajete, I am something Javani, and the Lingai Damata Bakarigumba, Pien the Belega, so I knocked them like Pirega, Tanan, Vijay, Tobudabu, I think a Sibo, Oja Amagi Mayumda Nongmei like I could Makta Angangsing, Secretary, the Karisway, the I didn't Angangsing, the Yum the Voxatana in a taxa, the Natogari, Pasimpa Mamadai, Nasiba Hinjari, Tobudabu, so my talk than Aki, a Kangi Nangadaba, Kudong Sat of Mayam Sing. Hon biba lona I hakchang sida aikoi thawai te ningdik law makai khangan bagi thaba sida ichini nauk sing amasum aikoi gi leiba se gi angam tho oi riba khuti maksing na sum miyang thambiduna nungai yan shanti oina leinana magi damakta aina sarkar gi mafam da su thigat piu aigona thoiba thokdo ase any person any house khuti makta thokpa yabani aduna masi amungana thokta magi damakta maside tangai phadre matung na tholak pa taragadi aikoi na chow action na lokhat na magi damakta aikoi sem sa aduna lerasi matung da tholak po oida sanu haiduna ngasi gi ori ba sit in protest e tawjabani akoi pukhi mapan mukta da leiba songtham akoi momocha gi yumda nongmei kapsan biramba se masigumba thawdu asi yamna toina aikoi gi chatnabi oina hekta yumthong khuding gi tawbo se khoi tawhaningde yum yamna kungna taba oibana karigumba so apan thobadi yamna khudong thiningai oiba mafamni karigumba nuaina daba leiraga su masada direct haina view aduga kari pen daba leiba khotpai do chamthokna view aduga sumne hekta nu kapsan nongmei kapsan biduna aki akhang lehen base lehen bi noina haijari